CHING AMASUNG TAMPAK APUNBA SHAKTAM SHEMBA Lamdam Asigi culture ase MANG-HANDANABA AMADI HENNA CHAOKHAT-HANNABA research scholar kaya Thorakpagi Tangai Phadaba Lei HAINA THOIDOK HENDOKNA SHAKNAIRABA filmmaker ARIBAM SHYAM Sarmana PHONGDORAKLI Manipur University of Culture na sinduna Manipur State Film Development Society MSFDSK Palace Auditorium da numit nini chupna chathagadaba ahum suba Cultural cum Literary Meet 2024 HODOKPAGI THOROMDA WAFAM ASI FONGDOKLADUNA ARIBAM SHYAM SARMANA HAI Lamdam Asida Cultural University ama lingnaba hotnarakhiba singgi marakta mahaksu amane University asi HODOKNABAGIDAMAK laingaki official kaya yauna thengkang kaya rak khananainakhi Orishada ahan boina Cultural University ama lingkraba matungda miyamna kanna hotnabadagi state asigi oina Manipur University of Culture asi lingkhatkibani Masigi matungda Assamda Anuba Cultural University ama amok lingkhatuna leibak asida ngasidi Cultural University ahum leire Orisha amasung Assamda leiriba Cultural University ani asidi khonglei thuna chawkhatlakhi adubo Manipur University of Culture gi oinade sel thumgi awatpa kaya leibana chawkhat lamjel asida kharamakhai thintahore adubu chawkhat chaningai oiraba amate aikhoigi oiba top topa makhalgi cultural heritage ase Malemgi miyamna masakhangba hengalakpa asini Lamdam Asigi Sankritan hariba art form ase UNESCO ge intangible cultural heritage ke manung chanba ngamle masimak art form ase manghanba yate haiduna hotnarakhiba sing adugi mahaini Lamdam Asida mapangal leiba culture ama sagatnaba hotnabada Manipur University of Culture na yamna maru oiba thodang lauri Nauna lingkhatpa University asigi oja amade mahairoi singna culture gi lamda lauriba thodang sing asi thagat ningai ni thengkhang kaya da makhal makha kaya gi awaba mayok narabashu madu khangmin naduna aikhoi gi nat amasung chatnabi sing ase chawkhatpa maikai amada puna ba hotnamina se ching amasung tampak na pullaga semba inclusive oiba khunai asigi top magun kaya utliba aikhoi gi culture ase henna chawkhatnabagi damak Hiramasida Tijin Humzinba research scholar kaya Thorakpagi Tangai Phadaba Lei HAINA so mahakna makhatana phongdokhi Akhoi Tangai story mafamda hortagri Tangai story but akhoi report by akhoi medu develop to chigi inclusive of the society magi amna afaba loksan bangun magi tulumba angapa society magi ai pungdon khande pung ai mi pung lai chachulu cái ngáo này là mi pung là cái mi pung chứ thì không điểm chân đâu. À cái nhà mình xin được cái ngay sau cái ông bố một cái sang đi pung là sẽ cái chúng ta nó pung Hawaii không được inclusive rồi nó cái này không có inclusive rồi cái hai đứa đi khăn là muốn tầm yếu rồi tất cả này à cái mình cái gì không đâu thì được gì cái à đúng là à đúng mà yang culturally yang fertile belum memudah alumba label Manipur saya ada halal